Nong leptana chubana maram oiraga ching amasong tampaki district singda ichauna miyamda piriba chaitheng asigi matangda Manipurgi Governor Anusia Uike na nungnangba phongdorakle Rajbhavan Imphal gi Facebook page da thagalakpa post amada Governor Anusia Uike na hai nong leptana chuba sina lamdam asigi lifeline oiriba National Highway number 37 amasong National Highway number 2 lambi phaungnabada awaba oire Masina lamdam masida nongmada changdaba yadraba polamsing pusilakpada chawna khudongchadaba mayoknare ichaw asina yum kai kaya thunjinduna awaba mayoknariba ase laibuk thibane awaba kaya asibu kokhanaba lengakna paikhatpa yaba thabak thorom khudingmak paikhatle miyamna su pukning wakhal leitana leibiyo ichaw asiga mari leinaba update sing thagalakpada official channel ge khuthangda thagatpiyo amade local authority singda piriba kanglon sing ngakna chatpiyo Aikoi amata oina punsinduna khudongchadaba kaya ase koknaba honaminase hainaso Governor Anusia Uike na makha tarakle